Miss Paodam yang tabi bu kwai pun nama pu taram nak coba kalau ini na kurum jari masih maru bu Paodam. Education bu kari gumba makala matagi apan bapiroi dabani hai na Manipur ki Governor Dr. Nazma Heptulla na hai kre. Post Office Passport Seva Kendra Kakchingda hangdokre. Loina na Football Club Lamjau na SWC kairapu ani soinoda thoikre. Mapungoi ba paumu pijari. Manipur ki Governor Dr. Nazma Heptulla na haikre mahi tamliba mahiroi singgi mahi sangda karigumba makhalgi ayet apan amata piroi dabani mahiroi sing masa mau fana lehensi wafama singasi Inspector General Assam Rifles IGAR South na sinduna Mantri Bukri da leba Assam Rifles Public School gi kuntra hundoi raksuba annual day gi thoramda athoiba mitung oina saruk yaraduna phongdokhibani Governor na makata kibada lebak amabo chapkar hanbada education na lawriba thodang ase khangbiraga education bo karigumba makhal amatagi apanba piroidabani santi haibati jat kanglup makhal kayana ningsing bathoktraba matamdagi nungsi chanana kundaminaraglaba aikhoigi Manipur gi yamna maruoiba amadi haiba wakhalon asiga mari leinana changsilabadi state asida natana lebak asibu semgatpada chobu mating oigani chahi nauriba shatra singna masigi wakhalon asi chelabadi afaba mi ama oibada natana aikhoigi chawraba lebak asigi changthokpa nagari oiba ngamgani hainasu Governor Nazma Heptulla na phongdoki. Slandering others, whatever line of work you undertake, you should bring to it an honest, disciplined mind. You will then succeed and have the joy of your work untimely, and then because good citizens of the state and the country. Let me also reiterate that education of the student should not be disturbed at any cost for meeting the ends of some vested interest. Masigi Thoramatuda IGR South ki officer sing Assam Rifles Public School ki oja sing Chatra sing ki mama mapa sing mahiroi sing kayana saruk yaki. Thorongi manung channa Chatra sing na cultural program kaya su pangthoki. Sub District Administration More na sinduna ngase More gi S Moljoi village ta go to village ki thoram pangthokre. Thoramadu da Technopal District ki DC H Rupachandrana Chief Guest ADC More M Rajkumar na function President amadi 43 Assam Rifles ki Major RK Sharma na Guest of Honor oiduna pangthoki. Thoramadu da DICE members singna thoramasiga mari leinaba wafam kayasu phongdokpaga loinana tongan ba government department singi maikeitagisu beneficiaries singda benefits kaya amasu phanganki. Thoramadu S Moljoi khakta natana khulasigi akoibada leiba khul kaya gi chief sing amadi khunja kaya su saryaki. Miyam da passport kamari leinaba thabak thoram sing hena pak sanna khudong chaba pinabagi damakta post office passport seva kendra pops ama Kakching da leiba sa post office Kakching da changyeng oina mai pangna hawdokre. Post Office Passport Seva Kendra hawdokpa thoramadu da Phurailapam Maheswari Assistant Passport Officer Passport Seva Kendra PSLK Imphal amasong KSIS Ibomcha Assistant Superintendent of Post Office su saryaki. Pops asina miyamda kanaba pigadaba singi matangda Phurailapam Maheswari Assistant Passport Officer Passport Seva Kendra PSLK Imphal na Passport Seva Kendra Imphal da chatpada khudong chadaba hallaman sing amadi miyamna normal passport amasung fresh reissue gi damakta online da apply tawraga appointment lobiraba matungda Pops Kakching da laktuna passport ke process tawbagi khudong chaba pigadawribane online da apply amadi cash payment tawraba appointment 2020 khaktamak nomada process tawgani athuba oina passport launaba tatkalgi oinadi mafam asida khudong chaba leikhiroi Kakching khaktana tana Imphal da lakpada khudong chadaba Kakching gi anakpada leiriba miyamna khudong chaba si lawbiu haina phongdoki.
Ministry of External Affairs na Post Office ka Department ka kuri tie up jongnaraga Head Post Office amadi Sub Post Office laiba mafam sing sida ki passport ki related services sing se wider scale da citizens in the pinabagi da bagda chathara ko thangge ama oina koi manipur su masi Post Office passport seva kendra sing da laiba mafam sida trial run basis successfully koi masi launch tawzare Citizenship Amendment Bill 2016 Rajya Sabha pass tawba yaroi amadi chanaba yaroi haiduna Manipur gi tongan ba mafam kayada wakat mifam sathakibagi manung channa ngasi Kwakatil Thonal Jam Lekai da lamdam adugi miyamna wakat mifam famduna protest tawkre wakat mifam da saru yakiba singna Cap 2016 chanaba yaroi withdraw tawgadabani haibana chingba wafam kaya phongdoknaki Citizenship Amendment Bill 2016 ki mayok da Thawal District ki tongan ba school, clubs, organization, mayrapai bi lupsingna ngasisu leptana makal makha kaya gi khongjang sing sanctionna kre Khangabok Development and Students Union, United Development Association, Village Development Organization, Salaya Punbelo Khoina Silon Lamjing Lokki Apunba Joint Committee Against Cap 2016 na sinduna Khangaboki akoibada leiriba school sing New Public Higher Secondary School, Wisdom Foundation, Khangabok Higher Secondary School, amadi Camp Blooming School, Khangaboki Mahiroi Singha Kusam Naduna, National Highway da Human Chain Semki, amadi Mahiroi Singna Kholau Kaya Gadroinana, DC Office Thawalgi Get Fawada Rally Amasu Satki. Evergreen Flower School Thawal Hingombam Nasu, Amsu Thawal District Committee ga Loinaduna, MI Rota Tholaktuna, School Mapada Human Chain Semduna Kongjang Changshin Ki. Mahiroi mana phongdorakpada Lok Sabha da pass tawkraba Cap ase Rajya Sabha da pass tawbigano bill ase awangno poki yalomi singda chauna chaitheng pibani bill ase gi mayokta changsilakpa kongjang khudingda mahiroi singna sawatkani hainasu phongdoknarakhi Amaromda Thawal Kiam Sipai Khudongbam Mapadasu YSC amadi ILS Nupilop Thawal Kiam Sipai Kungdongbam Lekaina Sinduna Wakat Mifam Pangthoki RYDO Club amadi Kanglei Chanura amadi Apunba Mairapai bi Lop Charangpat Maning Lekai Nasu Charangpat Maning Lekai da Wakat Mifam Sathaki Kholau Kaya Lauki Thawal Kuno Apunba Mairapai bi Nasu Thawal Kuno Ketelda Wakat Mifam Pangthoki BJP Down Cap Yaningde Yalhomi Singh Kallu Haiba Kholau Kaya Su Lauki Citizenship Amendment Bill Cap 2016 Yimayakta Sangselakpa Ihau Khongjanggi saru ama oina ngarang numidang Kaksing District ki Kakchingda Meragi Khongchat Singh Chanakre Ideal Youth Association IYA Kakching YD na sinduna Kakching YD Kongwai Kaithel dagi hauduna Kakching Kaithel amadi Kakchinggi mafam kayada Meragi Khongchat chatki Amaromda All Kakching Students Union Aksu amadi atai lup kayana punna kusamnaduna Kakching Kaithel dagi hauduna Kakchinggi mafam kayada Meragi Khongchat chatkre Khongchat Singh aduda miyamna Citizenship Amendment Bill 2016 Chanaba Yaroi Yalomi Kallu North East State Sing Kallu Longlip Manipur Haibana Chingba Kholau Kaya Su Lauki Amaromdasu Social Development Organization SDO Palel na Sinduna Palel Area da Cap 2016 Yimayokta Mera Khongchat Chakhi Hairi Lok Sabha da pass tawkhiba Citizenship Amendment Bill CAB 2016 Yimayokta Awang Nongpoki Miyam amadi Manipur gi miyamna Changsiliba Khongjang asibu itata bidana India lengana makoigi aningba apamba adukha phangnaba haiduna torokliba khongthang asigi mayokta Japsana Manipur Peoples Against CAB 2016 Manpack amadi miyamna thengnanaba sem sare haina Manpack ki convener amuka maina phongdokre ngasi Kwakaithel da leiba JCLPS ki office da pangthokpa paugi mifam amada amuka maina haikibada CAB asi India lengana Withdraw tawdriba fawbada miyamna lambida thoktuna paktaknana road indefinite mass agitation sangsilagani hayengdagi CAB withdraw tawdriba fawbada sangsingadawriba matam kaktabi road indefinite mass protest asi karigumba changsina India lengana karigumbada bill asi Rajya Sabha da pass tawrapa tarabadi suicide ki khongjang fawbada sangsilakpa yai hairi Manipur lengana bill asigi mayokta lepagi mahutta close ama hapkadabani haina phongdorakliba asisu yaningde loinana lebag asigi President Ramnath Kovind na bill asina miyamda karisu sohaloi haina phongdorakliba wafam adu condemn tawi
India Lengana Sathariba Thawasi Awang Nongpoki Yalomi Singh Maruina Manipur Ladiba Yalomi Singh Mutanaba Honabani India Lengana Sathariba Thawasi Mayokta Manipur Lengana Su Atubada Leptuna Billasi withdraw Tohangadabani Opposition ruling Tidana political party Kudimagna Manipur Gidamakta Chapsana Lepnaba Amata Oina Punsingadabani Haiki Mana Makatana Haikibada, Indiana Ninka, Tamlakraba Matunda, Kumza, Ing So Lisingamaga Chamapal, Modraga Mangada, India Lengana, CABSC, Putola Matunda, Ek Onduna. Lisangsina Lakibasida, Yellow Missingda, Toydona, Sopa, Yawagi, Warol, Yaramde, Adobo, Kumza Inglisangani, Tarataruki, CABMA, Lok Sabada Pass Tokiba City, Yellow Me Quayoina, Tungi Lambi, Lake Tabaga, Pankakni, Billasigi, Slow, Poison Noiraba, Amani, Aduga Maramaduna, Billasida Paliba, Pakistan, Bangladesh, no Chingbalebak, Sing Asidagi, Lakadoriba, Mui Sing Asina, Lesilabadi, Equagi Tungi Lambi, Lake Day. Hayingdagi Hagadoriba mass protest asida lamdam masigi miyamna hupna saruk yaduna amata oina changsinduna CAB withdraw tawnanaba honaminasi haiki aduna tang turuk tigi hauna hayengi tang turuk misinma ko tang turuk tigi oina hau kharani masi withdraw tawdri phawa kinu oigani bill pass tawre henjin na ekoi mi sibi gi chang phawa hengat paya purgi people in the interest and khalaga Yam too numbers withdraw to the Bani, Taudarabadi, Bill as withdraw to the Taudarbataradi, Emile, Weba Sip Minister, withdraw to ready to Habagi, what assembly Tuna Laura, Masi Taudardi, Masiso, Equayana sing the night way. Amaramda Cap 2016 bu yaningdabagi protest amagi saroma waina haukiba nomanini gi numidanga Maira rally chatpada Manipur Yalomi downtown haina lauduna chatkibagi video social media da viral oirakli basi Manipur sarkarna yengsinduna fagat piyu masina maram oiraga khundaminari ba kanglok ki marakta pamdaba thodok tholoi hainingai leite haina ngasi Manipur Press Club da pangthokpa pawmisinga unaba amada Kwai Nungseng Sintha Lukki President Tengchubam Leishemba Maitena Fongdokre. Lamdamasida Kundaminari Bakaya Singi Marakta Nungsi Chanana Leminabagi Damakta Tabak Thoram Kaya Pangtokuna Lakliba Sida Asigumba Sina Mipaiba Pokale Maramasina Karigumba Hariba viral video Sina Maramoiraga Communal Oiba Watok Thorok Labadi Masigi Daita Rally Siliba Loop Sarkaramadi BJP na Pugadabani Haina Mahakna Makataki. Chalibu duga sana da umongda down jalong ni harap presida masina kugi tene kupsigi marata communal round amka tholok pagi kurupi irang tholok pagi sangi yang wang da presida masi Manipur sakar BJP amsung release bu silibusna masi ta puguda bani communal round se thol pata ga de haiba lo na athu matamda koina paliba lenga asina masi ga mai lena masi hajan bidana kari to ya ga do Lenga sini tuna tahu atu mutama tahu ayat sini kasi jemai kaya di presiden namun natandris. Salai Holding Private Limited Infal Ge subsidiary unit ama wariba Smart Society Manipur Ge sponsorship makada North East India Development Party NEIDP 36 Wabugai Assembly Constituency na Wabugai kadajitagi khandatlaba fi sabi kunda lang yenthokre Lekay adugi ahal loirabi kaya daso ningtham khudol oina fi amamam yenthokre Aikoi punna hingminasi haiba wakhalonda fi sabisingda lang yenthotpa amadi ahal loirabasingda ningtham khudol tambagi thoram ama ngasi Wabugai Kadajit Community Hall da pangthokre thoram aduda NEIDP Kaching District ki President M Bhubaneswar NEIDP Wabugai SC President K Tomba Sharma Party Sigi Kaching District ki General Secretary M Magona Chingba Mioi Kayasu Sarbyaki Tawayawna ningthina fi sabisingda mateng pangboina langpiduna fi sahallaba matungda fi singadu amuk Smart Society na loksellaga fi sabagi sendong kusumal aduna saribasing aduna phangjagadabani hairi Mamang chahi August ki 13 Iril Turelda Borakhaw manungda haplaga sina phangkhiba Pukriyongbam Memi Chanu Misiga Mari Leinana Numit Kunni Khak Chatharakpa Trial da Nupi Ani Amadi Nupa Ani Memi Mihata Maral Leire Haina District Session Judge Senapati Nautune Sorina Ngarang Lauthokibaga Loinana ngasi sentence hearing chathabada Mihata Sida Chenaba Mioy Masibagi Cherak Pinaba Lauthokre Mihata tu da Chenaba Nupa Amana Mapunsi Chukpa
ꯐꯥꯗꯣꯛ ꯊꯝꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯆꯍꯤ 3 ꯑꯃꯁꯨꯡ 7 ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯤ ꯍꯨꯀꯨꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯨꯝꯈꯥꯏꯕꯝ ꯔꯣꯍꯤꯠ ꯑꯦꯂꯥꯏꯁ ꯔꯥꯖꯦꯁ ꯆꯍꯤ 17 ꯑꯄꯣꯛꯄ ꯋꯥꯏ ꯔꯤꯌꯥꯖꯨddinꯅꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯑꯗꯨꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯊꯝꯕꯥꯜꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ MD ꯐꯥꯔꯤꯁ ꯁꯥꯍꯥ ꯆꯍꯤ 19 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯐꯥꯔꯨꯛ ꯁꯥꯍꯥ ꯈꯦꯔꯒꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯆꯍꯤ 3 ꯊꯥ 6ꯀꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯤ ꯑꯗꯨꯅ ꯈꯦꯔꯒꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯔꯦꯍꯅꯥ ꯆꯍꯤ 50 ꯑꯄꯣꯛꯄ ꯑब्ꯗꯨꯜ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯐꯔꯖꯤꯅꯥ ꯆꯍꯤ 12 ꯑꯄꯣꯛꯄ ꯍꯕꯤꯅꯤ ꯍꯥꯏꯔꯤ ꯃꯤꯁꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯣꯔꯠꯀꯤ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯋꯥꯔꯣꯜꯗꯒꯤ ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯝ ꯃꯦꯃꯤ ꯆꯅꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯒꯁꯀꯤ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯌꯨꯝꯈꯥꯏꯕꯝ ꯔꯣꯍꯤꯠ ꯑꯃꯁꯨꯡ MD ꯐꯥꯔꯤꯁ ꯈꯥꯟ ꯑꯅꯤꯅ ꯃꯆꯤꯜ ꯃꯦꯟꯁꯤꯜꯂꯒ ꯃꯈꯧꯔꯤ ꯃꯦꯠꯄꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯕꯔꯈꯥꯎꯗ ꯍꯥꯞꯇꯨꯅ ꯇꯨꯔꯦꯜꯗ ꯊꯥꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯐꯪꯂꯦ ꯃꯦꯃꯤ ꯆꯅꯨ ꯍꯥꯠꯄꯒꯤ ꯏꯅꯆꯤꯡꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯤꯅ ꯈꯪꯈꯤꯗꯅꯅꯕ ꯆꯥꯝꯊꯣꯛ ꯆꯥꯝꯁꯤꯟꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯔꯦꯍꯅꯥꯅ ꯇꯧꯈꯤ ꯐꯔꯖꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯤꯍꯥꯠ ꯑꯗꯨ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯣꯠꯁꯤꯟꯕꯒꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯔꯠꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯡꯆꯨꯞ ꯈꯥꯔꯝ ꯈꯣꯔꯖꯩꯂꯣꯞ ꯅꯣꯍꯥꯀꯣꯜꯒꯤ 132 ꯑꯃꯗꯤ 134 ꯁꯨꯕ ꯄꯕ꯭ꯂꯤꯀꯦꯁꯟꯒꯤ ꯎꯃꯥꯛ ꯀꯣꯏꯖꯝꯕꯤꯅ ꯏꯕ ꯂꯥꯏꯔꯤꯛ 2 ꯊꯕꯥꯇꯣꯟ 2 ꯑꯃꯗꯤ ꯂꯥꯟꯃꯤꯅꯤ ꯑꯩꯗꯤ ꯅꯤꯡꯇꯝꯂꯕ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ TH ꯕꯁꯟꯇꯀꯨꯃꯥꯔ ꯔꯤꯇꯥꯌꯔ IPSꯅ ꯐꯣꯡꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯣꯛꯇꯔ L ꯁꯁꯤꯀꯨꯃꯥꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯍꯥꯀꯣꯜ N ꯀꯤꯔꯟ ꯀꯨꯃꯥꯔ ꯀꯟꯚꯦꯅꯔ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯑꯃꯗꯤ ꯁꯔꯠꯆꯟꯗ꯭ꯔ ꯂꯣꯡꯖꯝꯕ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯇꯣꯏꯂꯦꯠ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯦꯝꯖꯤꯟꯗ꯭ꯔꯕ ꯇꯣꯏꯂꯦꯠ ꯊꯨꯒꯥꯏꯈ꯭ꯔꯦ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯇꯣꯏꯂꯦꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯃꯅꯝꯅ ꯐꯝꯕ ꯉꯝꯗꯕꯗꯒꯤ ꯁꯦꯝꯖꯤꯟꯕꯤꯗꯕ ꯀꯌꯥꯔꯛ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯏꯕ ꯆꯦꯔꯣꯜ ꯀꯌꯥꯁꯨ ꯄꯤꯁꯤꯟꯈꯤꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯕꯤꯗꯅ ꯂꯩꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯗꯨꯅ ꯇꯣꯏꯂꯦꯠ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯍꯩ ꯇꯝꯃꯤꯕ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕꯗ ꯁꯦꯝꯕꯤꯗꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠꯅꯆꯤꯡꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ All Manipur IFCT Water Resources Department Employees and Workers Organization na work charge amadi master role workers singi tha 12 gi tolop pithokpiyu haiba dabi tawraduna January 19 dagi chatharakhiba wakat mifam ngasi su makhata na chathari Department asigi complex manungda chathakiba wakat mifamda sarvyakiba employee amana fongdorakhibada master role amadi work charge ki pithoktana leiba tha 12 gi tolop atubo matamda pithokpiyu chahi 30 suraba master role amadi work charge singbo regular tahanbiyu haiki aina leibire masi atuba matamda ko onbiyu sini ade amu master wasa ni conversion or regulation pidini mangdi atopa anuba document tawidaba masine ko thamjariba aduga akoina tang ni pan bauda akogi ero department ko yadaba borakani na hair tanja ase masile yabira adi fare kai ma yabira tab targadi masi makha tabak khongjang akoi mayam ni changkin nabagi asa ma lepse masi ga phafat daitadi head of department amadi state government na pubi gadab sine ko thamjari Tenopal Police ki SP Dr. S. Ibomchagi supervision ki makhada additional SP Robinson command makhada More Police Commando ki DSP Thomas Thokchomna luchingba police kangbu amana Imphal More lambida ngarang numidang pung 3 rom tabada frisking amasung checking chathabada Maruti car MN06 NA 6857 asi khamlaga check tawbada heroin powder gram 450 fare hari heroin ga konana faraba car thorokiba dugi maming di Thongkolan Hawkip chahi 30 apokpa Jampau Hawkip kawi aduga ma More ward number 8 ki changang village tagini heroin powder sing ado gram 50 gi packet 13 da car adugi thongda haplaga purakhibani masigi value international market da lupa crore amaga 10 mek ahum sunon rongini hairi Union Minister Singh Susma Swaraj amasung Nitin Gadkari na
कुंथ्रारक सुबह नेशनल रोड सेफ्टी वीक 2019 हौदोखरे अमदी महात्मा गांधी की चामग यांखैरक सुबह मपोक कुमोन पालन की निंगसिंग मोटर रैली सु लमथाखरे लंबी चटपदा असोय अंगाम थोकतनबा मियामदा अवेयरनेस पीबगा मरी लेनना रोड ट्रांसपोर्ट अमसुंग हाईवेज मिनिस्ट्री ना नेशनल रोड सेफ्टी वीक असे पांथोपनी मोटर कार रैली असी गांधी का मरी लेनबा मफम सिंह फाउदुना चटकनी यूनियन एक्शन एंड अफेयर्स मिनिस्टर सुषमा स्वराज ना हाइकिबदा लेबाक चामग यांखै मंगादगी सैसकपसिंगना गांधीना पामजबा इसै सखी कोलकाता पुलिस कमिश्नर राजीव कुमार ना मसामक सीबीआई की कोर्ट लातुना सरदा चेट फंड वाथोक की मरमदा थिजिनबदा मतिंग पांगदबनी हाइना सुप्रीम कोर्ट ना खंगनख्रे एपेक्स कोर्ट ना हाइखिबदा मेघालय की शिलोंग लेबा सीबीआई की ऑफिस ता लाखदबनी तरुगा टिकटपगी थबाक सथरिङैदा कोलकाता पुलिस चीफ को फाबसु यारोय हाइना सुप्रीम कोर्ट ना हाइखि सीबीआई ना थांगलकपा पिटिशन अमगी मतुंगिना वेस्ट बंगाल चीफ सेक्रेटरी डीजीपी अमदी कोलकाता पुलिस कमिश्नर ना सीबीआई दा फेब्रुआरी की 19 फावगी मनुंगदा पाउकुम पिगदबनी हाइना सुप्रीम कोर्ट ना फोंदोकी ममिंग चलबा ऑनलाइन मल्टीप्लेयर गेम्स अमदी अंगांगी ब्रेन दा सोखले हाइना दिल्ली चाइल्ड राइट्स बॉडी ना हाइक्रे पब फोर्टनाइट ग्रैंड थेफ्ट ऑटो God of War, Hitman, Plague in Amazon Pokemon Gumba Game Sing asi angang singi damakta sokningai ni haina Delhi Commissioner for Protection of Child Rights na haiki Mumbai da chahi taraganipal suraba naha amana pub game sanana ba nogo phone ama lege hairubada imunga khana chaina bagi thauri yanduna sijakre chahi taraga mathoi suraba ahat nijam koba nipa macha amana Bombay High Court ta pub thingjin biyo haina petition tharakre game asina hingsa gi wakalon khalhan bada pungning thawatli hairi mama amana prime minister Narendra Modi da wakalapada haikibada mahaki masani pa adu online games da ngaukibadagi mahi masinda mapungning changdre PM Modi gi home state Gujarat di mahi tampam singda pub game asi sanahande thingi Jammu Kashmir gi mahiroi singi loop amana so pub game bu thingjinna ba demand tawkhre hairi Sanabi Pauda District Sports Association Kakching na Sinduna Association na sigi playground da chathariba taramanga suba DSA Trophy 2019 gi ngasi sanakiba match da Football Club FC Lamjauna Social Welfare Club SWC Kairapu Panjal ani soino da maithiba pikre FC Lamjaugi Panjal sing adu jersey number 2 L Kishan na match ki minute mapal da aduga jersey number 11 edition na minute humdra ga manga chatpada chankibani hayingi match da United Brothers Sporting Association Opsa Mantak amadi Kalsing Town Club KTC anina sanagane aroibada maru pau umonna pijari Education bu karigumba makhalama tagi apan bapiroi dabani haina Manipur ki Governor Dr Nazma Heptullah na haikre Post Office Passport Seva Kendra Kakching da hangokre Loinana Football Club Lamjauna SWC Kairapu ani soino da thoikre Ngasi damakta image paodam loisinjari myam bomu hanna khurumdari